MLA Singna Sambit Patra Babanda Kauduna Unakre, Haukiba Numidang Waram the Delhi da BJP MLA ane P Takhanagi Taukre Hadi. Delhi da Kem Tauduna Lerakiba BJP MLA Singna Party Sigi Manipur in charge Oediba Lok Sabagi MP Sambit Patra Kauduna, Nasinumidang Waram, Zanakia Puri the Leba Manipur Babanda Unakre, Amarom the Garang Numidang Waram de Baban Asimaktada, BJP MLA Sing Pulaga, Makoina Taugataba Sing Kadana Nabada, Wahewata Henjeli, Henjende Habagi Matang the P Takhanagi Taukre, Masawamik Taktokaning daba MLA Amana Pause Sidahai, Narang Numidang Gimi Pamaduda, Laukiba Wadaki Matungena, Manipur the PR, Loktok Halaga, Popular Government Ama Lingnana Bagiwa Pamase, Government Pai the Prime Minister Natraga Union Home Minister the Taksinba, Sumloi Hana Wadab Lauke, Kem Tauriba Sing Aside Minister Sui Oidre, Isam Samba MLA Oina Labane. Protocol the Yang Loraga, Makoy the Lengak Lehanbina, but Taknaba Habasi, Asumbanate Habasi, Kanabaga Loinana, Makoida Taknabagi Mohota Party High Commander Oina, Taknanaba, Warablau Kibane, MLA Aduna Makatana Haiki came Tauriba MLA Singso Wakal Laitana de. Tauriba Mooma Tausing as the Tauga Basif with the subsana left hook Nabangamdre, Adomapu Party Oiba Wapam Amalak Labanina, Manipurgi Insas Oiba Sambit Patra Ihan Hana Una Sehana Wareblauke, Adobu Mahak Pow with the Makoya office Salaga Unagum say, Manipurgi Miamna Equino Santa Lusing Basingi Kong the Tuduna the Lady Hana, Pau Topide, Maramaduna Babanda Oida Kauru Sehana, Wareblona K, whatever Dugimatungina. Telephone the Pau Paunabada Sambit Patra Delhi the Ledam Kide, Adobo MLA Mayam Namahapo, Atu Akagi Oina Manipur Babanda, Unadabaya, the Hana Pondo Kibamatung, Ina Mahak Nasinung Tilgipung, Mari Makai Tava the flight Tonguna Delhi the Tungla Kibane, Pumanga Makai Tarapadoi the Babanda Tungla Kiamsung, MLA Singapuna Paminaduna, Manipur the Lenga Amasem Nabagimatang the party Lusing Basing Unabada, Mateng Pambinaba Amasung Mahama Sogat Pinabataksin K, Makataba Kari Tabak Tau with the Gamsung, Kari Wareb Lokibaki Habagi Marik Sumba Pau, the Hoja Pau Pambangam Drake, Mara Sidangarang Numidang, BJP MLA Singi Oiba, Mipamama Baban the Pang 2K, Mipamada MLA Amana Wangang Bada, I Kuki Marakta Suyamna sentiment Oiduna, Hiro the Bawa, Haiba, Hinarak Labani, Hina Punto Clubada, MLA Amahawalaktuna, P Takalapodagi, Ainak Haigadori Bawadu, Aina Haiba Loidringida, Nahan Amapamanan Kandana, Tawalon Naktana Tarokli Badu Karigino Haidunasu, Mahaksu P Takalake, Mayam Sangduna Kamnabadagi, Kaina Tangda, MLA Ama, Mapamadudagi Baba Naduda, Later Hana Toke, a Tempo Matam the Mahaku Tem Duna Pura Club Matunda, Mahosagi Pibam the Lena K, Lamsang. SG MLA Soro Kaibam Rajan, TS Radesam Amasung, Dr. Radesam Delhi the Tungla Haidi. Private practice Toromba Rimske Dr. Singh Paul Poraka the Banahana KCP Tabang Ambana Punto Cray. Private practice Toromba Rimske Dr. Fudimak Lupta Sangzaratuna, Marajazana Batanza Pizari Hana Aina Tinkraba KCP Tabang Ambana, Kangalagli, Lupasiki Publicity Secretary Salanganba, Mitena Kuyepiduna Tadurpo Serol Amanahai, Rimski Director Medical Superintendent Amadi Marilena Basigna Kudakta Subsaba Axel Lodragade. Private practice Toromba Rimski Director Kudimakta Akanami Yang Sanglagane, Lup Asining Tamlal Hauraba, Lup Ama Oiba Taragasu, Revolutionary Idea, Concept, Ideology, Amadi Principal Yaudaba Sel Karaga, Mantiknabi Yaba Oina Honarak Libasi Kudakta Lepkadabani, Atopaning Tamlal Hauriba Lalholup Sigi main power Sizinaduna, Pressure Karapiraga, Kompam Hecta Handukiga double Lup Ama Oina Kalibasi, Kudakta Gilep Naba Apil Daudi Haidi, Rims the Gang Kupu Linkalibasing, Wakal Taminanaba, Kahan Kibale. Pau Paurak Tabana, Madam Oiraga, Akanami and Sangba Hauragane, private practice Tauriba Doctor Sing authority action Amata Low the Bataragade, Atoba Matam the Doctor Singasi Amamamta Oina Putuktuna, Makoina Taukiba Aramba Sing Leba Miamda, Sengdo Kalagani Haidi. Nagaland the police Kanbada Kuki yaohandre Haidi. Nagaland police constable Kanbagi recruitment process the Kuki, Garo, Kasari Amasung. Garbing Puruki Musing yaohandre state Asida Hojuk Satariba, enumeration gi Taurang, Loisenduna Puruk Mari Asigi Musing, state ki indigenous inhabited ni Haba Mayak Sang na Kangbangam the Poverty, police Kanabagi recruitment process the Yaubayaro Haidi, state ki Home Department Hiramasagi Matang the High Kibata Nagaland Scheduled Tribe Order 1970 ki Matungina, Naga Tribe Nataba, Matakta Pankiba Nagana Taba Puruk Mari Asisu, state Asigi Scheduled Tribe ni Haina, Sakhangi Adumoina Makadiba Musing Adu Nagaland ki permanent resident.
resident oigadabane kumjan 1963 gi December amada Nagaland state ama oidringai gi mamangdagi hauna state asida khundaduna leraklaba mioi singbu state asigi permanent resident oina masak khangi maramaduna Kuki Garo Kasari amadi Karbi Puruki mioi sing amadi makhogi sada nauda singbusu schedule tribe ki khudong saba piri maduna maram oiraga Nagaland gi thabak sangbada khudong saba phanghalli adubu hairiba phurup mari asigi mioi sing awang nopok lamdam gi atai atopa state sing dasu khundariba maramna narol da sanglakiba phurup sing asigi mioi kharada schedule tribe ki certificate piramba yai haibigi singnaba lai samamnaba asi kokhanabagi pandamda inau nauna Kuki Kasari Garo amasung Karbi Purup ki enumeration chathakibane thaurang asi loidri phawbadi Nagaland Police ki constable khanbegi recruitment process da yawba yaroi state lengakna lokhalakliba thaurang asibu singnaraduna phurup mari asigi mioi singna Guwahati High Court writ petition ama file tawrakhre haide Kuki MLA sing resign tawgadabani haina phongdokhre Former Chief Minister N. Bidena Lusingba MLA Kunga Tarukna Popular Government ama Semnaba Delhi da camp tawduna leiriba asida Kuki Liberation Army led koluna yamna kanna yaningdaba phongdokladuna Kuki MLA singna makhoigi lofam thokpa daita singlauduna democratic governance amasung accountability adu thangai sengna sogatpa pamlabadi State Assembly dagi resign tawgadabani haina phongdokre Naga Singi Lam Sokpa Yaro Hana ZUM na Phongdokre Jalarung Sing Amadi Naga community ki oina traditionally oina ladiba foothill area singda popi pambi thaba natraga Tiger Road German Road haina sem sabagi thabak chathariba asi Jalarung United Front na haksina lawi Jalarung miyam ki pari puri gi oina leraklaba lam sing karigumba phibam amata da kanagumba mioi kanglup singna ayat upon piba natraga lam khopsin be yaro haina Jalarung United Front ki Ministry of Information and Publicity Frankie Gonmena Thadropo Zerolamana Haidi. Zerosna Makatana Haidibana Zelaro Miamki Fundamental Rights Singda Yakai Tengaba Pidapo Sing Front Asna Tumina Yangduna Leroy Kuki Arm Group Signal Kangsup Amasung Wapong Anigi Marakta Ladiba Asian Development Bank Rota unauthorized over Moong the checkpoint Hangba Amasung Nungtinamit Kudingi Satoka Sintaudiba Singda Frisking Taubagi Tawong Satariba Se Makatana Taudanaba Akanba warning Taudi Loinana Zaroi Pandongba Amasung Wapongi area the Popi Pambi Tadanabasu Akanba Wapam Kangali Haidi Manipur da lairiba PR asi BJP gi PR ne haina location na phongdokre Manipur da lairiba president rule asi BJP gi president rule ne haina khundrakpam SC gi MLATS location na phongdokre wapam asi Congress party na BJP gi mayok ta chathariba vote chor gadi chor signature campaign gi thoram amada phongdokhibane Bishnupur district ki Nambol SC gi manung chana laiba Laima Pokpom Bazar da pangthokiba campaign adu da saruk yakiba MLA asina makha taraduna state asigi mafam kya da nongmai kap naramba ado hojikti tokre India lengak na nongmai kap tokhaliba asigumna irang horokpa matamda lephalam labadi hojiki oidaba phibam asi yorak lamloi miyambu karisu letana khanba party amata lengak pa halosi haiki thoramadu da saruk yakiba ex MLA and lokena politics tawba habisi miyamki damakta leptuna miyamki thabak tawba aduni masigi mahutta miyambu ikai khumnaduna bot pihaliba Sigi Mayokta Miyamna Leptuna politician Singpo Nonjahan Gadabani Haiki Nambol Block Congress Committee na Sindana Pangto Kiba Thoramadu da Congress ki senior political leader Ojoy MPCC ki spokesperson Dr. Rabi Khanjang Namir Kiana Sarubiyaki NPP da official oina Delhi da Kaurokpa Leite Hana Lokena Phongdokre Awang Nopok Lamdamgi Miyambu National Party Singna Thawoi Bidana Yengliba Midyeng Asigi Hairagadi Awang Nopok Apunbagi Regional Party ama Thamba Mathau Tai Haina Wangoi Asigi MLA KS Lokena Phongdorakle Imphal West ki Yumnam Huidrom Thiam Laisang Khong da Apunba Khorirol gi Malem gi Lup Huye Lalong Thang Ta Association Manipur amadi World Thang Ta Federation na Pangthokpa RK Madurjit Second Thang Ta Trophy Hautopagi Thoram da Phongdokhibane Manipur Olympic Association ki biyeng makhada pangthokliba tournament asida thangta unit kungani thoigi sanaroi chama henbana athoi ahen tana ba haukhre tournament hodopagi thoramadu da MLA lokena makhata na hai state asida lengak semba yabagi MLA masing leina state asida president rule thamjin ba asimak asobo national party singna lamdam asigi miyam amadi miyam gi mihut sing bukari so leitana khanbagi thawong amane asigumba matam asida BJP gi MLA singna Delhi da chattuna makhoi gi national leaders sing unabada mahai phangatra haibasisu asobo wahang amadi oiri haiki state asida anobalenga ama semhanaba BJP gi MLA singna Delhi da chatliba asida NDA gi mapang oiriba NPP gi MLA singna hairakpa leibra haina hangbada NPP da official oina hairakpa amadi kaurokpa leite hairi
Any Kuki tribe ki mingda ST certificate PU yadriba se yingsinbina ba governor da wakat khre hade. Any Kuki tribe ki manungsan ba myo sing da schedule tribe ST certificate PU yadaba yaure district administration kharan sathariba dungu mathong adu yingsinbina ba Any Kuki tribe council AKT sina governor Ajoy Kumar Bala da wakat khre wakat cherol adu da palliba maru abu wafam sing de Any Kuki tribe habasi sakhanglaba Manipur ki schedule tribe kunthraga mari ki manungda amane haidaba tribe ase constitution Scheduled Tribe Order 1951 amasung Scheduled Caste and Scheduled Tribe Order Amendment Act 2002 gi matungina list ta hapkhibane hairiba tribe asigi manung chanba miyoi singi mahai masing amadi thabak changbagi matang da khudong chaba phanghanaba mari lenaba authority na certificate issue taw haba yadriba adu yengsiningai oiba amane AKTC gi chairman ngamlan dongel na serol adu da makhata na phongdorakhibada governor na adugumba deputy commissioner singda Any Kuki tribe ki manung chanba miyoi singda certificate issue tawnaba thorang paikhat piu lenga ki channa kanglon matungina tawpham thokpasing tawbiu certificate issue taw haiba yadriba officials sing adugi mathakta legal go eba thabak lokhatpham thui haina su phongdorakle Kornat sangma Manipur da hayeng lakadori Manipur ki hojik oiriba political ki phibam asiga mari lena na NPP ki national president oiriba Meghalaya ki chief minister Kornat sangma numin ini ki khongsata hayeng Imphal da thunglagani haidi Chandel da uwa marang kairabasu sa usek masingdi hantarakli haina munal na phongdokre Chandel da uwa di marang kaina haurabasu hena nungnang ningai oiribana district asida sa usek masingdi asuki mati hantakre haina DFO Chandel Dr. N Munal Meitei na phongdokre wafamasi ngasi DFO Chandel na sentuna Chandel giliwa sangning da leiba St. Paul Higher Secondary School da sayol amasub na tungan buthoram singaloina na District asigi khul kya da leptana chatharakpa humudra mathoirak suba wildlife week ki thoram school asigi mahiroi sing punna lesingamuga chawga romna sarup yaduna mai pakna losinbagi thoram da phongdokhibane DFO Chandel Dr. N Munal Meitei School asigi Vice Principal Albert Komna athoba mithong oina saruk yaduna ngasigi palan losinbagi thoram duda DFO Chandel N Munal na makhata na hai Wildlife Week palan thoram ase district asida mai pakna loisilabasu sa usepudi ekhoina miyoibana ngasi ekhoisu sangsar sida hengleba jiba amani habisi he kawbugum tawe matam amada ekhoi miyoibasu jungle da sa usek singa punna hengminarambane adubu khwaidigi single hadaba miyoibana masagi nungainaba amadi chawkhatpagi mingda jiba kyabu nuksi haitana phabiba amadi hatpibadagi ngasidi malem pumbagi jiba singi zada 70 ronde mutkhre amadi mutkhigadawre maramasna hojik lemhoriba lamlaki sa usek sing asibu soidana kansi harabadi school tamliba mahiro sing amadi tungi yumbi oigadawriba nahasangna tumina leithokpa yaroi makhosu yauksinba sangi haiki mahana hai Chandel da uwadi marangkaina haurabasu hena nunangningai oiribana district asida sa useki masingdi asuki matik hanthakre maramasna balancing oiba ecosystem ama thamnaba ekhoi punna sa usek sing kalhoba matam oire haina mahiro singda apil tawkhe Military junta na paraglider bombing strike chathaduna miyoi nipu hatkre marphu hena sokle hade haukiba ningthokaba numit ki numidang da Central Myanmar gi Central Sagang region da Pro Democracy Party singna military junta gi mayokta akanba protest athabaga loinana Buddhist festival pangthoklingai gi manungda military junta na paraglider bombing strike chathaduna miyoi nipu hena hatkre marphu henbana aso apanang le hade pawsna makhata na haribada ningthokaba numit ki numidang waram da Pro Democracy Busing aduna military junta na jail da phajinduna lairiba pro democracy leader Aung San Suu Kyi yauna political prisoners sing khudakta thadorkadabani haina lamp lighting ceremony ama pangthokani hairiba thoramadu chatharingai manung numidang pung 3:35 rom taba matamda military junta na paraglider bombing strike chathaduna angang khunja sing local political activists sing amasung armed anti military group ki miyoi nipu hena hatkhe marphu hena aso apanangan ki haina resistance fighter amana phongdokre mahana makhata na haikibada mobile phone amasung walkie talkie network ki kuthangda alert issue tawgibag loinana Moniwada leba army ki northwestern military command gi paraglider bombing strike adu chatharakibane military junta gi maikaidagi attack sathanaba paraglider sing pairapo ubada protest amasung Buddhist festival gi damak punduna leramba miyosing khudong thibadu dagi nan thoknaba mana thokpasenaki adubu khanghaudana paraglider adudagi manak nakpo school da lotuna leiriba miyam adugi mathakta thangna na bom kya thadaraktuna sauna misimina amasung aso apan kya adu nangkhiba
ꯍꯥꯏꯈꯤꯕꯅꯤ ꯑꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯄꯦꯔꯥꯒ꯭ꯂꯥꯏꯗꯔ ꯕꯣꯝꯕꯤꯡ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯛ ꯑꯄꯟ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯪꯁꯤꯟꯕ ꯉꯝꯈꯤꯗꯦ ꯃꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯥꯡ ꯑꯁꯤ ꯋꯥꯡꯈꯠꯂꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯦꯟ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯧꯈꯤꯕ ꯆꯍꯤ 2021ꯗꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯀꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯑꯁꯤ 8,000 ꯍꯦꯜꯂꯦ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯍꯥꯟꯅꯗꯒꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯁꯥꯕ ꯀꯣꯝꯕꯦꯠ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯁꯨꯡ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯦꯇꯦꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯂꯣ ꯇꯦꯛ ꯃꯣꯇꯣꯔꯥꯏꯖ ꯄꯦꯔꯥꯒ꯭ꯂꯥꯏꯗꯔ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ